Arambai News Guwahati da Maitelongi Pau tabari basing bu han hanu makta da chingangbam Sujitra ni na khurumjari hojing asigi samlappa ariba pau sing lawirase Mathaga Samgi Nimatigat Ferry Tragedy ga mari leina ngarang thokhiba laibak thiba thogdoga dugi matangda Assamgi CM Himanta Biswa Sarmana ngasi thogdoga sigi matangda criminal case pananaba Jorhat District Administration da khangan khre loinana mari leinaba official aniso passenger masing hena tonghanbaga mari leinana thabaktagi suspend tawkhre Jorhat Medical College Hospital da chatuna laikanariba passenger mapan gi phibamsu CM na yengsinki Lagliba November thagi manungda Jorhat Majuli thong saba hauragani chahi mari gi manungda kilometer nipan sangada thong asi saba loiragani Ropex ani yaungna lengaki jahaz taruk numit khudingi chelagani aduga ngasidagi private ferry sing habadi single engine pan ba hi sing chenba thinglagani Karigumba marine engine habadi double engine da onthoke harbadi lengakna subsidy chada humbudra mungaga konana lupa lakh taragi grant piragani hanasu CM na lauthoke loinana ferry service kamari leinaba anoba SOP amasu semlagani ngasi CM Himanta Biswa Sarmana Jorhat yoroba matung Majuli yongna hida chatki Nakalamaromda thodok thok Pham Yaukraba Assamgi Sports Minister Bimal Bora Miyamgi Asau Mairi Mayokna Batakre Asugi activists singna Black Day Pangthokpaga loinana protest kankhalakpadagi police na lathi charge tawbataki Haujiksu rescue operation leptana changshili Jorhat ki Dr. Bikramjit Bora ga loinana oja amasu thiba phangdri passenger marfu taret ki manungda marfu maridi puthokpa ngamkhre thiba phangdabagi masing ahum suramba yai kana thajanari adubu Brahmaputra gi pibuk nungda hakchang kharadi soidana leiramkigani chingnari ngarang Majuli gi college amagi ojanupi amadi hingna phanglabasu laikanaba ngamdana Jorhat Medical College ta laikhitrabane Laibak thiba thodog asi hakthengna yengsinnabagidamak maki kendra suariba Majuli da chatnanaba ex-CM amasung Union Minister Sarvanan Sonowal ngasi Delhi dagi Guwahati da thunglakre hayeng Majuli yoragane Biswaje Daimarina Thadokhiba Rajya Sabhagi seat ki bypoll lagliba October 3 da pangthoklagani results su numit asimakta da lauthokani panbayabadi hariba mikhal asida Assamgi hanagi CM aduga haujikna Union Minister oikraba Sarvanan Sonowal BJP gi mireb oina chongthoklagani Madhutila rape case ki victim da sel gi tengbang khusinabagi thoram ama ngasi Maspara Kasar leiba Huyam Bina Kumar gi sangai da pangthokre thoram asida Mutum Gunadhon chairman Nongin NGO amasung coordinator Justice Demand Committee Nongin NGO gi general secretary Laishram Sarad joint secretary Laishram Satyajit amasung advisor Khaidem Birendra khungangasi gi Bir Singh Thongam Navachandra Huyam Hem Singh Huyam Bina Kumar amadi Huyam Niljitna daista famki Kun ahum habadi Maspara Badri amasung Thongam kunna pulaga Tengbangi selfam lupalising tarateret ka chanipan victim asigidamak Nongin NGO da khusinaki Lagliba September kunmanga dagina kumapan fauba Rajasthan ki Joypur da pangthogadoriba kuntramapan suba All India Sepak Takraw National Championship English Singing kunmathoida Assam State ki team oina sarug yarunabagi trial cum selection ama lagliba September gi tang 12 nongmaijing numit ki nungthil pung 3 tabada Konjeng Laikai gi Kolaleima Sports Coaching Center da pangthoklagani State Association gi Technical Director ani habadi Ilangbam Premakanta NIS coach amasung Sagolsem Birchandra Federation referee na technical expert oina sarug yagadori maramaduna hariba trial selection asida sanaroi singna matam chana sarug yabiranaba association gi vice president M Navachandra na thadorokpa cherol amana khanghalakle BJP Manipur Pradesh ke President Adhikari Mayum Sarda Devi nangasi State President oirakngai dagi ahan boina Jiribam da lakhiba Jiribam mandal gi mapangal kangkhanabagi damak puna thabak tawminaba maroina yuba morcha mohila morcha leriba phibam sing ingthina yengsinki numit humni gi khongchela sida ngasi ayuk PWD guest house ta paumi sing da phongdokhibada lakadori ba inglising ani kunmathoi assembly mikhala sida Jiribam Prajamiyam gi ihul khangna BJP gi ticket pigani BJP lengakna lakpadagi ngasi the scheme kaya paikhatkre BJP lengak asi matam sangna lehanaba punna hotnaminasi haina president na phongdokhi Jiribam gi JMC complex sariba Manipur State Cooperative Bank Limited ki Jiribam branch ngasi ayuk Manipur gi CM N Birena online gi kuthang da chair logduna hangdokre Ranjit Singh President Board of Management
MSCB na welcome address aduga S Subhash Singh managing director na keynote address pi kiba hangdukpagi thoramasida wangang laduna CMN Brian haiki Jiribam gi miyam na bank ki awaba mayok na riba si karama khaidi paragani loinana bank asigi mateng na loan makhal makha kaya su phangbagi khudong chaba lairagani Imphal Jiribam lambi asi athuba matamda double land oihalagani land execution amadi compensation gi damak lupa crore chamriga marphu kaithoktuna leire su haiki Nakalamaromda banki maiki digi ATM gi khudong chaba su miyamda phangalagani hairi Manipur University of Culture bu Central University ki thakta ongkhatnabagi thabak yangsil hannaba Rajya Sabha gi MP ningtho lesemba sana jawbana kharani mamang Union Education Minister ga unakhrabagi matung ngarangna Union Culture Minister G Kisan Reddy ga unaduna hiramasigi matangda taksinkibaga loinana kupna khananina khre wafamasi Union Cabinet ta pukhatpagi mathau tagani harakibaga loinana athubada process tongnanaba hotnaragani hanasu thajaba pirakhi haire Alternative Theatre gi anouba nupi sumang lila aidi ngai khinigi yaipa thongni thoram Government Dance College Palace Compound Imphal gi rehearsal hall da pangthokre lila gi wari asi nupi khunai bu sokotnaba hotnabada yumphamoiba lila ni haina lila asigi aiba Ranjit Ningthaujana khangalakli thoram asida Padmasri Warepanaba President Theatre Center Manipur na athoiba mithung Dr Dhanabir Laishram na akhanaba mithung loinana Laimayum Surjakantana thoramapu oina saruk yaki Manipur Electricity Employees sing na ngarang dagi tarit suba pe pigidabani haina changsilakiba wakat khongjang hena kang khathaladuna ngasi kesampata laiba MSPCL office ki main gate solon sin nabu honabada police ka muknabagi thokdok thokre solon sin bangam draga su complex manungda wakat mipam phamki Manipur ki tongan mafam da hangdok liba electricity prepaid counter sing thongthingjin bagi khongjang changsin ki hayeng dagi sizwa ki khongjang changsin baga loyana health sector natana ati mafam da mai sembagi thabak tawraroi amadi division officing thonglon sin bagi khongjang changsilagani ki halakli Tripura Tourism Development Corporation Limited na paragliding amadi para motoring da adventure sports oina mafam asigi naharol sing da training pinanabagi thorang loikhre tungda adventure sports da yumpham oiraga employment ki khudong jaba longning but naharol sing na training asida yawnabagi application thaba hokre Rajasthan ki Kandamanda laiba National Highway da emergency ki landing field ma Defense Minister na miyam da kathokre Hercules 130 IAF plane na Minister ani amasung Chief of Defense Staff puraklaga hariba National Highway asigi mathakta mock emergency landing ngasi tauki AN-32 military transport aircraft amasung Indian Air Force ki helicopter singsu landing tauki landing field asi lebaga sigi ngamkhai sovereignty amasung integrity kananabani landing field asida khudakta land gi plane sing paikhatnabagi thorang namak leisu hairi Ngasi lebaga sigi Education Minister Dharmendra Pradhan na National Institutional Rankings Framework NIRF Englishingani kunmathoi gi result lauthokre ranking asida IIT Guwahati na taret suba position phangki aduga IIT Madras na ranking asida top rank laukre amadi IIT Delhi IIT Kanpur amsung IIT Kharagpur na mathang sitna mari suba manga suba amsung taruk suba position phangki Nakalamaromda Manipur dagi RIMS amasung NIT Manipur natana institute ataidi rank chanbangam kidre medical gi oina lebagasi khwaidigi phaba college yankhai khangatpada RIMS na nifum doi suba rank ta laibangam khre Delhi AIMS na ahanba Chandigarh PGI na ani subada aduga Tamil Nadu gi Christian Medical College na ahum suba rank ta lairi Lebagasi Engineering Institute Chani Khangatpada NIT Manipur na Chamaga Taramri Suba rank ta lairi Central Board of Direct Taxes na assessment here English singani kunmathoi kunithoi gi oina income tax return amasung atei audits report pikhatpagi matam sangdokhankhre mamangda September 13 fawba sangdokhankhrebagi matung asi amuk December 13 fawba sangdokhanabagi warep laukhibani Center na entrance examination sing candidates singi thongjin yongna pusilaknabagi pandamda English singani kunithoi da common eligibility test CET pangthoklagani Staff Selection Commission SSC Banking amasung Railways ki phamsingi damak CET lebagasi ki district namakta pangthoklagani haina Union Minister Dr Jitendra Singh nangasi paumishingda phongdorakhi
Virtual format Prime Minister Narendra Modi na chair logduna pangthokhiba BRICS ki summit ta Modi na terrorism gi mayok ta changsinabagi damak leibak sing mari chetna leiminaba tai haiki ngasigi mifam asida Taliban na miyoibagi hak khongoinaba amasung anti Hindu hu kamsinabagi thawong kya chatharibagi matangda pendaba amadi khanakhi Taliban na miyoibagi hak khongoinaribasigi matangda di China na tumina leiki adubu Russia na Afghanistan da charangnaba sigi mathakta pendaba phongdokhibaga loinana India gi phirep ta Russia na sawgatkhi asumna BRICS meeting da China naitom takhibaga loinana China gi thong adusu leibak miyamna uba phangkhi Afghanistan ngasi Northern Alliance habadi resistance na Panjshir Valley dagi thadurakiba anuba video amada Taliban na claim toriba kaya aranba oiramli resistance ki commander pumba soengam yaudana hingli haibasi video asidagi mayek sengna khangba ngamkhi Taliban nadi makhoi commander ani sire haina lauthokhrabani cheraga sida 9/11 da anuba Taliban lengak semlaba yai haina kanna ngangnari Cheraksida Thongna Pharabi Afghan Nupi Singh na Kabul gi lambi da lawba leptre aduga protest cover tawruba journalist sing puthoktuna phuchaibasu lepalaitri ngasidi Taliban na protest tawriba si illegal ni protesters sing na kari lawba madugi akupa maro Taliban da khanghangadabani aduga Taliban gi ayaba amata yaudana protest tawba yaroi hairakre Hanagi Afghanistan ki President Ashraf Ghani na maribak thadok tuna chen khrabagi matung Afghan miyam da mahakpu ngakpinaba haizarakre United Arab Emirates sa changde famlok duna lariba Ghani na paktakna na ikheng tanaba du thoktanaba leibaga si thadok panatana atai lambi leikhide aduga achoba selfam ama puraduna UAE da chelakpani haiba pakhum adubusu aranbani sengdorakle maribak thadok tuna chen khibagi damak chahi humbudrani thoi suraba luchingbasi miyamgi michai taba takhi adubu nongma khudong chaba numit amada Afghanistan thadok tuna chen bagi puwari miyamda khanghangani makna hairakli Aroibida ngasigi tentakpa maroiba pau khara Manipur gi chingsing da lengak na paikhaliba chakwa thorang singi matangda khananaba Manipur gi CMN birena chingi district singi CSO singi mihut singa phamina khre Assam gi lalholo DNLA habadi Dimasa National Liberation Army gi maikeidagi tha taruk ki oina ceasefire lauthokladuna lengak ka santi wari sananingbagi apamba phongdorakre ngasi nagaugi katimara kemta CRPF jawan anigi marakta kapnakre mamanaba tamna nongmai kaptuna sokhalaba matung masama tomta makokta nongmaina kapsinjaraga jawan asi leikhidre BCCI na hanagi Indian cricket team gi captain MS Dhoni bo India gi ICC T20 World Cup squad ki captain oina khalakre Home Minister Amit Sahana Jammu Kashmir gi security amasung development issue kaya review tawgi mifam ama New Delhi da phamkre Ford Motors na India da lariba Sanand amasung Chennai gi local manufacturing plants sing thingjillagani lauthokre amadi haukiba pung kunmari asida India da COVID ki anoba positive case lising ni phuhumdoi ga chani humphumdoi phangki chauhum ga kuntrani pana COVID number moiduna laikhide amadi apunba phangkiba lising ni phumdoi ga chani humphumdoi sigi manungda Kerala khaktadagi lising kuntra ga chamaga marfutra taru yauri chamaga marphuma thoina Kerala da COVID number moiduna laikhide awanopoki state singi manungdana Assam da chamri ga kuntra tare Mizoram da lisingama supna humpuma thoi Manipura chaniga humpumdoi amadi Meghalaya da chaniga taranipan phangki Meghalaya amadi Mizoram da miyoi ani Manipur amadi Mizoram da amamam aduga Assam da na miyoi mari COVID number moiduna leikitabagi report su lakli Nasi gyo na di Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiri basingbo mukaso hanna kurumjari